Good morning, people. Johnny here again. Ngasidi ay samung audio thogdore. Morning ge football sanab chatke. Maitram da ing madi phajana ingi. Hakchang chajel fanal label sisu maru hoibanina. Tabak sangbu matam da Sunday se football kaga sanari. Ay scooter je matam ko ina matung na nai thogdo rai se. Kick kaje to maho wini ayu ngata da. Kaim to dri ga ise. Speed ta sudum thau ya ko. Atana ngasi ki Sunday motovlog samung ogdo en tore. Pung tare te hodom ne bol se ado ai pung torong makhai de ne thogdo rei se. Maitram gi ki ground da khai được dùng đi ta ấy sao muốn ngâu chứ nó mới khá nhiều muốn workshop tôi muốn lấy rồi đấy ngang hàng cái tôi có cậu gear đấy nào mà mang đại bộ gear chứ tu có three cái gì tăng ngoài tiền là tu cái xem rồi á tu plus cái mà mang cái suspension có suspension tu su lerak ko desin driven eva to yam no ai tram ne suspension do to adu mga sinto e adana gari je jikti pura perfect tar engine ju servicing bhajan an to goroni adana han ki workshop ta numit kan ne ngai hafta amuk ma je lei robne adu ngarang je mung lokshan bane na adu ka bhajan iru ja thokpi re adu ka ngasi ayuk ta thogdo rai to ekti bade ya ke to ina nas ai ngon nyang ke scooter amano kan no bitho ya ye to kai ai ngon confident lai to hai tare gari kai no de brake mata aja de ki riding position ga ja pa seran turan o ye ko adu na kan na thog sung thog ki do ya man ba ba chi scooter ji anan thogat kare ayuk tangan hawala ka sumay na ka sat pa sin nunga ayaw ni ko je ayam mo tam na Sunday je yari ye football sana ye ko to na kenno to bodo motovlogging je na kya to raktu do Nangeri Sunday je motovlog se adum chat pane ka to hanak ti weather jam ing mani ne gari je thoning do hai tare adu gini adu bu to ken nung din ngasi nung din chu ko me am kana to ne riders me am pul laga afternoon ride amasum cha sen hai na ne krai jaga do di khang de akoi mi tare nipan muko Sengkalo Pantung pamyong no sengkalo NCC yang ang adom chin Malaysia mo is yam na pay NDA exam ka thar ka Indian Army ta kaloi sang gitu ni mo is Indian Army Navy andagi Air Force ko camper as ing madi phajana ing he airport ti yogdore
ꯌꯧꯔꯦ ꯑꯦꯌꯥꯔꯄꯣꯔꯠ ꯅꯥꯀꯟ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯦꯟ ꯒꯦꯠꯇꯣ ꯌꯧꯗꯣꯔꯦꯕ ꯆꯥꯛꯄꯨ ꯂꯥꯝꯈꯠꯂꯛꯑꯦꯗ ꯕꯣꯜ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁꯀꯗꯤ ꯑꯃꯨꯛ ꯇꯧꯔꯛꯇꯦ ꯑꯩꯁꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑ ꯂꯥꯛꯑꯦ ꯑꯗꯣ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯇꯨ ꯋꯤꯂꯔꯁꯦ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯂꯣꯏ ꯍꯦꯜꯂꯦꯅꯦꯀꯣ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯇꯔ ꯑꯃꯟꯕꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯊꯥꯗꯔꯒ ꯐꯅꯥꯟ ꯁꯦꯝꯖꯤꯜꯂꯒꯀꯣ ꯁꯤ ꯑꯣꯏꯅ ꯊꯧꯕꯅ ꯐꯔꯦ ꯚꯤꯟꯇꯦꯖ ꯀꯂꯦꯛꯁꯟꯁꯨ ꯑꯣꯏꯍꯧꯕ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯆꯪꯗꯕ ꯁꯤ ꯑꯍꯟꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯕ ꯍꯣꯏ ꯁ꯭ꯄꯤꯠꯇꯕꯨꯗꯤ ꯊꯧꯕ ꯌꯥꯗꯦꯀꯣ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯤ ꯑꯦꯚꯔꯦꯖ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯊꯧꯅꯕ ꯁ꯭ꯄꯤꯠꯇ ꯑꯗꯨꯝ ꯊꯧꯕ ꯌꯥꯏꯑꯕ ꯑꯩꯅ ꯌꯥꯝ ꯇꯧꯅꯤꯡꯕ ꯑꯃ ꯑꯩꯈꯣꯏꯒꯤ NV ꯑꯩꯈꯣꯏ LMLꯒꯤ NV ꯁꯦꯂꯦꯛ 2ꯗꯣ ꯁ꯭ꯇꯥꯔꯇꯔꯒ ꯌꯥꯎꯕꯗꯣ ꯃꯗꯨꯒꯤꯗꯣ ꯑꯝꯇꯪ ꯑꯩ ꯔꯦꯁꯇꯣꯔꯦꯁꯟ ꯑꯝꯇꯪ ꯇꯧꯒꯦꯈꯟꯕꯅꯤ ꯑꯗ NV ꯁꯦꯂꯦꯛ 2ꯁꯦ ꯀꯌꯥ ꯊꯧꯅꯗꯕꯅꯦ ꯁꯦꯂꯦꯛ 1ꯗꯤ ꯌꯥꯝ ꯊꯧꯋꯦꯕꯀꯣ 2ꯁꯤ ꯀꯌꯥ ꯊꯧꯅꯗꯕꯅꯦꯕ ꯑꯗꯣ 2ꯗꯣ ꯐꯪꯉꯀꯥꯟꯗ ꯑꯩꯅ ꯄꯨꯔꯥ ꯐꯨꯜ ꯕ꯭ꯂꯦꯛ ꯍꯟꯗꯛ ꯑꯩꯒꯤꯁꯤꯅ ꯁꯤꯅ ꯋꯥꯏꯠ ꯑꯣꯏꯔꯦꯗꯅꯀꯣ ꯑꯩꯒꯤ ꯁꯥꯃꯨꯁꯤꯅ ꯑꯗꯨꯅ ꯑꯃꯗꯨꯅ ꯁꯦꯂꯦꯛꯇꯨꯅ ꯑꯩꯅ ꯄꯨꯔꯥ ꯐꯨꯜ ꯕ꯭ꯂꯦꯛꯇ ꯇꯧꯒꯦ ꯈꯟꯕꯅꯦꯕ ꯑꯗꯣ NV ꯁꯦꯂꯦꯛ 2 ꯃꯌꯥꯝ ꯂꯩꯅꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯃꯜ ꯑꯍꯣꯡꯕꯗ ꯂꯩꯕ ꯌꯥꯕꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗꯤ ꯌꯥꯔꯤꯒꯩ ꯍꯣꯡꯕ ꯄꯥꯝꯃꯦꯕ ꯔꯦꯁꯇꯣꯔꯦꯁꯟꯗ ꯄꯩꯁꯥ ꯊꯥꯗꯔꯛꯀꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯅ ꯒꯥꯔꯤꯗꯗꯤ ꯄꯩꯁꯥ ꯊꯥꯗꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯦ ꯈꯔ ꯑꯍꯣꯡꯕ ꯂꯩꯔꯒꯗꯤꯀꯣ ꯔꯟꯅꯤꯡ ꯀꯟꯗꯤꯁꯟ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯑꯦꯟꯖꯤꯟꯗꯨꯕꯨ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯖꯒꯦ ꯑꯁ ꯈꯨꯠꯁꯦ ꯒ꯭ꯂꯣꯞ ꯎꯞꯄꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦ ꯏꯪꯕꯁꯦ ꯑꯩ ꯈꯟꯕꯗ ꯍꯧꯖꯤꯛꯁꯦ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯔꯥꯎꯟ 6-7 ꯑꯃꯨꯛ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯣꯔꯅꯤꯡꯁꯦ ꯑꯩ 5:30ꯗꯩ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ 6:30ꯗꯩ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯅ ꯏꯪꯉꯦ ꯌꯥꯝꯅ ꯅꯨꯡꯁꯥꯕꯨꯗꯤ ꯊꯣꯛꯂꯛꯑꯦ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯒꯁꯨ ꯁꯤ ꯅꯨꯡꯁꯥꯁꯤꯗꯤ ꯅꯨꯡꯁꯥꯗꯨꯅꯤ ꯂꯩꯆꯤꯠ ꯄ ꯊꯥꯏ ꯁ꯭ꯋꯥꯏ ꯌꯧꯕ ꯃꯥꯂꯣꯝ ꯋꯥꯔꯜ ꯗꯤꯄꯣ ꯌꯧꯔꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯗꯧ ꯃꯥꯜꯂꯦ ꯉꯁꯤꯁꯨ ꯑꯩꯗꯤ ꯑꯣꯟ ꯇꯥꯏꯝꯁꯦ ꯌꯥꯝ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯗꯤ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯇꯩꯁꯤꯡꯁꯤꯅ ꯂꯣꯏ ꯊꯦꯡꯖꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯗꯧ ꯃꯥꯜꯂꯦ ꯄꯨꯡ 7 ꯍꯥꯏꯕꯁꯦ 7 ꯇꯥꯗꯧꯔꯝꯕꯅꯤ ꯑꯗꯣ ꯀꯅꯥꯝ ꯂꯥꯛꯑꯝꯈꯤꯗꯧ ꯃꯥꯟꯗꯦ ꯌꯦꯡꯁꯤ ꯑꯩꯉꯣꯟꯗꯩ ꯍꯥꯟꯕ ꯀꯅꯥ ꯂꯥꯛꯀꯦꯅ ꯗꯦꯞꯁꯟꯁꯨ ꯑꯗꯨꯝ ꯃꯥ ꯑꯣꯟ ꯇꯥꯏꯝꯕꯨꯗꯤ ꯑꯗꯨꯝ ꯑꯣꯏꯒꯜꯂꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯨꯡ 7ꯇ ꯎꯅꯁꯤ ꯀ ꯍꯥꯏꯔꯒ 7:30 9 ꯇꯥꯔꯝꯗꯥꯏꯗꯒ ꯂꯥꯛꯄ ꯃꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯣꯟ ꯇꯥꯏꯝ ꯆꯠꯇ꯭ꯔꯒꯗꯤ ꯍꯩꯅꯗꯦꯕ ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯑꯌꯨꯛꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤꯗꯤ ꯀꯣꯝꯃꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯃꯨꯉꯧꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯧꯔꯤ ꯁꯥꯃꯨꯉꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯡꯒꯦꯁ ꯔꯥꯏꯠꯅꯦ ꯍꯧꯖꯤꯛ ꯊꯧꯗꯣꯔꯛꯏꯁꯦ ꯃꯩꯇ꯭ꯔꯝꯐꯥꯎ ꯊꯧꯔꯛꯏꯁꯦ ꯅꯍꯥꯟꯈꯩꯅ ꯁꯤ ꯑꯃꯨꯛ ꯄꯨꯊꯣꯛꯇꯦꯕꯀꯣ ꯕꯖꯥꯔꯐꯧꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯩ ꯍꯦꯟꯕ ꯑꯩ ꯊꯧꯗꯦꯕ ꯉꯁꯤꯗꯤ ꯊꯧꯗꯣꯔꯛꯑꯦ ꯑꯩꯁꯦ ꯃꯣꯏꯔꯥꯡꯐꯥꯎ ꯑꯗꯨ ꯊꯧꯒꯦ ꯇꯧꯕꯅꯤ ꯁꯥꯃꯨꯉꯧꯁꯤꯗ ꯑꯗꯣ ꯈ꯭ꯋꯥꯡ ꯅꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯕ ꯁꯤ ꯒꯥꯔꯤꯁꯦ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯔꯥꯏꯗꯤꯡ ꯄꯣꯁꯆꯔꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯕꯥꯏꯛꯒꯨꯝꯕ ꯁꯨꯝ ꯊꯧꯈꯤꯕꯅꯤꯅ ꯁ꯭ꯀꯨꯇꯔ ꯊꯧꯕꯁꯦ ꯔꯥꯏꯗꯤꯡ ꯄꯣꯖꯤꯁꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯡꯗ ꯏꯐꯦꯛ ꯂꯥꯛꯀꯦ ꯇꯧꯋꯦꯕ ꯌꯥꯝ ꯁꯥꯡꯅ ꯊꯧꯕꯁꯦ ꯑꯗꯣ ꯃꯣꯏꯔꯥꯡꯐꯧꯗꯤ ꯑꯗꯨꯝ ꯉꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣꯗ 47 ꯈꯛꯇꯅꯤ 47 ꯑꯅꯤ ꯀꯌꯥ ꯇꯥꯔꯦ 80 90ꯒ 4
100 kilometer hairoko 100 kilometers yadawdi mal thaina activa da 160 kilometer thow yawleba thaina ina Bangalore le ngai dako Mysore thanganda koi do thow ge yore maitron yeng se hai kk ground yore Kalang lelaki yang sih Semihana Kalang lại sih vô Atau ikan york cuma le Koi party Aina kamu gram lagri Aina kamu gram york tri मैं आप संगो उधर कोई रमनी सिलेट कोई यूट्यूबर्स मिट तो गिबल हम पाक तो नहीं alright